Jiribam gi district hospital da leifam thokpa infrastructure thambiu amadi matik chaba CMO MS thambiu haina taksilabasu leingak na miking changbi de haiduna district asida pung kunmari gi total shutdown gi khongjang sangsile total shutdown asina maram moiduna district asigi miyam da chaw na khudong chadaba mayok na hale Jiribam district hospital monitoring committee Rongmai Naga Lu Form Manipur, All Manipur Bengali Students Union, All Jiribam Pangal Women Welfare Association yauna Jiribam gi tongan ba CSO Singh Mairapai Singh na punna saruk yaduna ngarang ahing nongyai dagi horaga pung kunmari gi total shutdown gi khongjang sangsilakibani khongjang asina Jiribam gi mayon oiriba babupara yauna tongan ba mafam sing da leiba dukan sing thong hangna kide lalon itik ki thabak lepki jiri kaithel da potfam phamna kide lambi mi chatpagi chang nemki school sing thong lona ki passenger gari sing chena kide adubu thokhan ningdaba thodok sing thoktanaba district police Jiribam amadi CRPF ki maikai dagi akan mamong na ngak senbagi thabak chathari khongjang asiga mari leinana district hospital monitoring committee Jiribam gi executive member PH Montessori na phongdora kibada district hospital amada leifam thokpa machak pathum Singh matik chana thambiu amadi matik chaba CMO MS thambiu haibagi demanda changsiliba khongjang asida miyamna saugat piu taliba demand sing fangdriba fawba makhal makha kaya gi khongjang sangsin khigani haiki